ꯆꯥꯛꯇꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯆꯥꯛ ꯑꯗꯨꯝ ꯆꯥ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯆꯨꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯤꯗꯣ ꯅꯨꯗꯜꯁ ꯆꯥꯔꯒꯦꯅ ꯑꯩꯈꯣꯏ ꯂꯝꯒꯤ ꯑꯣꯏꯅ ꯊꯥꯕꯜ ꯗꯦꯠ 5ꯇ ꯇꯥꯔꯦꯕꯀꯣ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯗꯣ ꯃꯌꯥꯝꯗꯣ ꯆꯣꯡꯕ ꯂꯥꯛꯑꯣ ꯕꯤꯔꯩꯁꯦ ꯀꯔꯤ ꯐꯥꯎꯏ ꯀꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯍꯥꯎꯔꯗꯣꯏꯅꯤ ꯀ꯭ꯂꯣꯕꯔꯗꯣ 4 ꯂꯤꯞꯇꯣ ꯊꯤꯒꯦ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯁꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯁꯤꯗ ꯆꯤꯂꯤ ꯑꯣꯏꯜ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯒꯥꯔꯂꯤꯛ ꯆꯤꯂꯤ ꯑꯣꯏꯜꯗꯣ ꯑꯗꯨꯗꯣ ꯁꯌꯥꯏꯁꯦ ꯆꯅꯝ ꯑꯩꯅ ꯆꯣꯞ ꯇꯧꯕ ꯈꯔꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯀꯨꯞꯄꯗꯣ ꯑꯗꯨꯅꯦ ꯊꯨꯝꯅꯦ ꯑꯗꯨꯒ ꯁꯦꯁꯃꯤ ꯁꯤꯠꯀꯅꯦꯕꯀꯣ ꯑꯩꯅꯁꯦ ꯊꯥꯎꯁꯦ ꯁꯥꯍꯜꯂꯦ ꯁꯤꯁꯦ ꯍꯩꯖꯤꯟꯗꯣꯏꯅꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯊꯥꯎ ꯑꯁꯥꯕꯗꯣ ꯑꯗꯨꯗꯣ ꯁꯤꯗ ꯍꯩꯖꯤꯜꯂꯒꯦ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯇꯥꯔꯦ ꯂꯩꯔꯦ ꯂꯦꯡꯉꯦ ꯁꯤ ꯀꯦꯃꯣꯃꯥꯏꯜ ꯇꯤꯁꯦ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯆꯥꯔꯒ ꯇꯨꯝꯕ ꯇꯧꯕꯅꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤꯁꯦ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥ ꯂꯩꯔꯦꯅꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯔꯒꯨꯝꯒꯦꯅ ꯍꯥꯏꯗꯤ ꯅꯨꯗꯜꯁ ꯑꯣꯏꯅ ꯍꯧꯕꯅꯦꯕ ꯌꯥꯝ ꯂꯦꯡꯉꯤꯗꯣ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯒꯨꯝꯒꯦꯅ ꯅꯨꯗꯜꯁ ꯇꯧꯔꯦ ꯑꯗꯨ ꯁꯤꯗ ꯕꯣꯛꯆꯣꯏ ꯈꯔ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯊꯕꯤꯅꯦ ꯈꯔ ꯂꯩꯔꯦ ꯌꯦꯔꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯁꯦꯝꯕ ꯀꯩꯅꯣꯗꯨꯅꯦꯕ ꯒꯥꯔꯂꯤꯛ ꯆꯤꯂꯤ ꯑꯣꯏꯜꯗꯣ ꯑꯗꯨꯗꯨꯗ ꯑꯩꯅ ꯊꯕꯤ ꯇꯧꯔꯀꯥꯟꯗ ꯀ꯭ꯌꯨꯀꯝꯕꯔ ꯁꯂꯠ ꯁꯦꯝꯕꯗꯨꯅꯦꯕꯀꯣ ꯈꯔ ꯂꯦꯡꯗꯧꯔ ꯃꯥꯜꯂꯦꯍꯦ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤꯈꯩꯁꯨ ꯂꯣꯏꯅ ꯍꯥꯏꯗꯤ ꯌꯥꯎꯁꯪꯒꯤ ꯌꯨꯝꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩꯁꯨ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯣ ꯉꯁꯤꯗꯣ ꯏꯇꯣꯝꯇ ꯉꯥꯏꯕꯒ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯔꯦꯟꯗꯨꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯎꯋꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯈꯔꯗꯤ ꯅꯝꯃꯒ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩ ꯁꯤ ꯂꯣꯏꯐꯥꯎꯗꯤ ꯎꯠꯂꯒꯨꯝꯒꯦ ꯌꯥꯝ ꯁꯥꯡꯉꯅꯤꯕ ꯑꯇꯩ ꯑꯇꯣꯞꯄꯗꯨꯒ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯍꯥꯎꯋꯦ ꯕꯣꯛꯆꯣꯏ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯆꯥꯛ ꯑꯗꯨꯝ ꯆꯥ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯆꯨꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯤꯗꯣ ꯅꯨꯗꯜꯁ ꯆꯥꯔꯒꯦꯅ
하오를 야오샹기 한다끼 거의 ꯂꯧꯒꯤ ꯑꯣꯏꯅ ꯊꯥꯕꯜ ꯗꯦꯠ 5ꯇ ꯇꯥꯔꯦꯕꯀꯣ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯗꯣ ꯃꯌꯥꯝꯁꯨ ꯆꯣꯡꯕ ꯂꯥꯛꯑꯣ ꯈꯔ ꯀꯦꯊꯔꯅꯤ ꯍꯟꯗꯛꯇꯤ ꯑꯩ ꯄꯥ ꯑꯝꯇ ꯍꯥꯏꯗꯤ ꯑꯥꯏꯂꯥꯁ ꯑꯦꯛꯁꯇꯦꯟꯁꯟꯗꯣ ꯇꯧꯗ꯭ꯔꯤꯕꯀꯣ ꯈꯨꯖꯤꯟꯒꯤꯁꯨ ꯇꯧꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯄꯨꯂꯞ ꯇꯧꯔꯅꯤ ꯈꯔ ꯀꯦꯔꯒꯦ ꯅꯨꯄꯤꯒꯩ ꯂꯣꯏ ꯀꯦꯔꯝꯅꯤꯗ 하웨 ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯨ ꯌꯥꯎꯗꯣꯏꯅꯤ ꯊꯥꯕꯜꯁꯨ ꯁꯤꯟꯗꯣꯏꯅꯤ ꯊꯥꯕꯜꯁꯨ ꯆꯣꯡꯗꯣꯏꯅꯤ ꯑꯗꯨꯅ ꯀꯦꯕꯁꯨ ꯀꯦꯗꯣꯏꯅꯤꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯏꯗꯣ ꯕꯣꯔꯤꯡ ꯆꯨꯔꯝꯅꯤꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯛ ꯆꯥꯗꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯟ ꯅꯨꯡꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯆꯧ ꯑꯣꯏꯅ ꯍꯧꯔꯒ ꯆꯥꯔꯒ ꯇꯣꯛꯑꯦꯕ ꯆꯥꯛ ꯆꯥꯕꯗꯨ ꯇꯟꯕꯩ ꯑꯗꯨꯅ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯣ ꯗꯦꯠ 5ꯇ ꯎꯠꯂꯧꯗ ꯎꯠꯂꯧꯒꯤ ꯁꯥꯏ ꯂꯩꯕꯗꯣ ꯁꯥꯏ ꯀꯝꯄ꯭ꯂꯦꯛꯁꯇꯣ ꯑꯗꯨꯗꯅꯦꯕ ꯑꯗꯨꯏ ꯂꯝꯄꯥꯛꯇꯨꯗꯅꯦꯕ ꯆꯣꯡꯗꯣꯏꯁꯦ ꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯂꯣꯝꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤꯈꯩ ꯁꯦꯜ ꯊꯠꯇꯅ ꯈꯣꯠꯇꯅ ꯀꯟꯅ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯌꯥꯎꯔꯅꯤ ꯆꯠꯂꯒ ꯂꯣꯏꯁꯜꯂꯒꯦ ꯚꯤꯗꯤꯑꯣ ꯑꯩꯅ ꯑꯇꯣꯞꯄ ꯅꯝꯃꯨꯔꯤꯁꯤꯡꯗꯣ ꯄꯥꯝꯃꯨꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯅꯦꯕ ꯑꯩꯅ ꯁꯤ ꯅꯝꯃꯝꯃꯤꯁꯤꯅ ꯌꯥꯎꯁꯪꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯑꯩꯁꯤ ꯑꯗꯨꯝ ꯇꯞ ꯇꯞ ꯆꯥꯍꯧꯔꯒꯦ ꯗ꯭ꯔꯃꯥꯔꯒ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯍꯥꯞꯄꯛꯀꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯦꯄꯤ ꯌꯥꯎꯁꯪ ꯍꯦꯄꯤ ꯌꯥꯎꯁꯪ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ
The next day. The traditional lamp lighting, which involves smoke and waste, with nurturing a living plant, which symbolize growth, continuity, and a celebration that creates no pollution. ꯑꯧ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯔꯤꯒ ꯌꯥꯜꯂꯒ ꯀꯩ ꯄꯥꯝꯕꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯗꯣ ꯍꯦꯛꯑ ꯀꯥꯡꯒꯧ ꯆꯥꯁꯦ ꯑꯩ ꯁꯤꯁꯦ ꯀꯣꯠꯄ ꯍꯩꯅꯩ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯎꯕꯅꯤꯍꯦ ꯍꯩꯅꯩ ꯑꯩꯁꯨ ꯈꯨꯁꯥꯡꯗ ꯑꯝꯇ ꯎꯠꯂꯣ ꯌꯦꯡꯅꯦ ꯆꯪꯉꯒ ꯍꯦꯛꯂꯤꯕꯅꯤ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕ ꯁꯤꯒ ꯌꯥꯝꯃꯦ ꯃꯌꯥꯝ ꯄꯥꯜꯂꯤ ꯄꯥꯟꯕꯗꯤ ꯄ꯭ꯔꯦꯃꯤꯇꯥ ꯑꯥꯗꯁꯨ ꯑꯁꯥꯡꯕꯗꯣ ꯑꯁꯥꯡꯕ ꯂꯩꯔꯤ ꯍꯥꯏꯕ ꯄ꯭ꯔꯦꯃꯤꯇꯥ ꯃꯅꯨꯡ ꯆꯪꯉꯔꯣꯏ ꯁꯦꯃꯤꯅꯥꯔ ꯌꯥꯎꯕ ꯂꯥꯛꯑꯒ ꯅꯣꯡꯃꯥꯡꯈꯥꯁꯤꯒ ꯍꯦꯛꯂꯛꯑꯦꯗꯣ ꯈꯨꯌꯥꯝꯗꯣ ꯆꯔꯥ ꯑꯅꯤ ꯐꯥꯔꯅꯤ ꯄ꯭ꯔꯦꯃꯤꯇꯥ ꯏꯕꯥꯅꯤꯒꯤ ꯂꯥꯛꯅꯦꯕ ꯁꯣꯝꯅ ꯑꯝꯇ ꯀꯩꯅꯣ ꯅꯣꯡꯃꯥꯡꯈꯥ ꯍꯦꯛꯄꯤꯔꯛꯏꯁꯦ ꯀꯔꯤ ꯐꯥꯎꯏ ꯀꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯍꯥꯎꯔꯗꯣꯏꯅꯦ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯨꯛ ꯌꯦꯡꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯅꯤꯒ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕ ꯆꯪꯗꯣꯏꯁꯦ ꯀ꯭ꯂꯣꯕꯔꯗꯣ ꯐꯣꯔ ꯂꯤꯞꯇꯣ ꯊꯤꯒꯦ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯑꯌꯥꯝꯕꯅꯗꯤ ꯑꯍꯨꯝ ꯉꯥꯛꯇꯅꯦꯕ ꯁꯤ ꯂꯩꯁꯤꯡꯁꯦ ꯌꯥꯎꯗꯤ ꯁꯣꯏ ꯌꯥꯎꯔꯝꯒꯅꯤꯅ ꯃꯔꯛꯇꯗꯤ ꯃꯔꯤ ꯑꯣꯏꯕ ꯉꯥꯈꯣ ꯑꯍꯨꯝꯅꯤ ꯂꯣꯏꯔꯦ ꯌꯦꯡꯕ ꯐꯣꯇꯣꯁꯨ ꯀꯥꯞꯄꯦ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯕꯖꯥꯔꯗ ꯆꯪꯉꯒ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯍꯜꯂꯛꯑꯅꯤ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯅꯝꯗꯕꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ
ngasi se blog matek khara namakke hidi nahangai matek namjan bajing duga semakke tawuni buko ado ai ngasi se che Jenny gi kano da salon da chatoi ne bako ai mai gi facial aroma facial haye adu duga da gi gel polish ka tawruge tawbani ba adu dom yengalakke adu mai offer su me am lai dana ko adu gi yaoshang mai khalla chatke tawbani ba adu me am yor kan du lage sakse ka yam thawre ado me am aina che Jenny gi da aroma facial ga dagi gel polish ka tawni na lakpado mai da gel polish to leiramdre hadi mi do tawbina ba leiramdre bako dugi aina sigi girl house anam leibane bako Instagram page magi da chatlaga do aina tawre singjamai da leire lore khojin